ARAN AHUI TOURUI HAIBAGI DAMAK Nupi OIBI Singbu Khongoinaba Manba Maong Da Warak Watembagi Thouong kaya Chatharakliba Asi Laibak Thibani HAINA DM College of Arts ke HANNA ki Principal Dr. SHEELARAMANI na PHONGDORAKLI Apunba Nupi Lok Khetrigao Kendra na Sinduranga se Naharop Makapata Chathagiba Nomagi Oiba Khana Nainabagi Thouram Amada Wafam ase Mahakna Phongdokibane Haujiki Matamda Nupi Singi Thotang Haibahidamda Pangthokiba Khana Nainabagi Thouram Baduda Dr. Dr. C.H. SHEELARAMANI na hai ARAN AHUI TOURUBAGI DAMAK Warak Watembagi Thouong akaiba leite adubu nupi da wahang pahong tauba haibase nupi khaktana taugadabani haiba jana kanglon leire kanglon ase thugaiduna ka henba maongda nupana nupi da haihai-daba wahai kaya haiduna wahang pahong tauba sibak yamna laibak thibane police na nupi amada wahang pahong chathabada nupi police personnel na hanglibane state asigi aruba tangka kayada nupi singna ajawa thodang lauduna laklabaso warep ama lauram taidade nupa singna adumak laubagi chanabi ama leire basina nupi khagtagi oiba warep ama launa bohanabada khudong chataba kaya mayokna halle nakala maromda lamdama sigi semit lon fagat hanna bohanabada nupi singna chaurba thodang kaya laure malemgi mafam amata leite hainariba nupi singtana chalaiba kaithel lamdama sida leiribane amarom sinfam ama naidana wadana nungai bapamnarakpa kaya tholokpana lamchat yauraktaba amade mioiba khunai ki mayokta tamthiraba crime kaya chatharakpugi jang wangkhalaklibani hainaso mahakna makhata na phungdokhe aikoina kati job card ki NREGS ki sugba scheme ki makada aikoi financial support self-help group ki financial support microeconomics ki dia ki policy mayam ki asigba sigi kudong chaba aikoi dausi phajna season asi aduga aikoi mangdom ne hingba aikoi ki sinpham je aikoi kari ki aikoi sinpham je isana bu tawge ni ngabadi sinpham kari ki bayo kari ki yamna henna paisa se crorepati ki kai ka taning bagi wakan ai watana bagi ai siat na chana bado watana bagi ai laina na bagi unche masi ki chitang phana laina na bagi wakan lom da dang phana chanja laka penthok wakan su tamaga ai koina sintham mama isa gi sintham mama laina ba maduda matam ji khajana season na ba ai koi ki matam se yamna phataba wakal nataba wakal khalaga season na ba ai koi hotna minasi ana masi ki unit apun ba da masih import saya, pekan apa tu minasi.